ngasi numida wairam phonghiba tungan manipuri siphongsing amasum thokiba thawdo wathoksing dagi maruoibe I pausing khonga saraga manipur top channel gi maikei digi myamna thamjigi ahanbada BJP na mikhal mayada miyambu nungsiba saduna miyamna thajaba ngamloi Priyanka Congress na lusingduna lenga ama semlagani oibobi AICC gi General Secretary Priyanka Gandhi Bandra na hai English ngani ga tara ga taret ki miyamna vote piba mandate pu ikai khumnadana nampu dalengak semkhraba BJP na mikhal miyambu nungsiba saduna miyamna thajaba ngamloi wafam asing asi kendra humpugi miyamga virtually interaction pangthokpagi thoramda makna phongdokibani mana makha taraduna miyambu thamoi sengna nungsiba culture tradition bu ikai khumnaraba matamda chakhotpa development purakpa ngamgani sinda khakta nungsiba sabana chakhotpa purakpa ngamloi lamdam asida BJP lengakna miyamgi dama chakhotpa purakpa ngamdri covid ki matamda small scale industry kaya awaba hujik sutari India gi state ama oibigi pifam thokpa sakthung mapung fana piba ngamdri BJP amadi masiga satminariba party singna Manipur gi dama ahongba amata puraktri amasum aduna lakadoriba mikhala sida miyamna nungsibiduna Congress sakti sinaduna awon lamdam ama ohelasi haki ngasigi interaction thoram asida CLP gi leader o ibo bina phongdokhibida handaki election asida BJP party kiningai oidre Congress na majority fangduna lenga ama semlagani lakliba February kungani panamati March mangala pangtokadoriba mikhal asida amamba sahi manga oikhibadu hangdoklagani Congress ta ngalhalasi Prime Minister Narendra Modi ne sahi nipan sanglakpa asida oidaba ngang natana karamba sokot thaurangi thabaksing pekhet khrabge amasum India gi minister kaya toina lamdam asida laklibasi kari sokot thaurangi thabak pekhet khrabge makoina toina laklibasi BJP maithiragani khanbadagi lakmani haujikti ahongba ama laklagani sohaki thauramasida MPCC gi president and Lokhena phongdokhibada BJP party asi maya yaudraba kaigumani masida miyamna kibigano phone ki hanba amadi miyambu dap tawbana maipakwa ngamloi haikhenasu pawsna phongdorakli Makasa tharak poina to papaw mana state asida Bengali na makoi yoeba lamdam ama semnaba hotnarakli singkhai JCILPS ki convener in charge singkhai naikre iramdam kanglai pak leiriba Bengali na Bengal da leiba Bengali singa aron athupunamak tanaraga karisu khangdaba saraga laisinmani haina lawi wafam singa si JCILPS ki office ta pawmi singa unabada mahana phongdokibani mana makha taraduna Amar Bengali singna India gi Supreme Court case thaduna leiriba silamdam asida leiriba Bengali singna athubada handok hanana bo honagadabani Bengali na makhoi gi oiba lamdam state ama semnana ba leptana hotnarakli khudamoina Tripura si ngasimak Bengali singi state onnaba hotnarakli Assam gi manungda Lower Assam gi manungda Karimganja Hailakandi Kasar asina singmani masigi matungda anauba oina iramdam kanglepakta sangyeng oina case tawrakpani masigi manungda jeribamda leiba apunba voter lising kunga taruka sangwago humdraga tere leibigi manungda mitai lising tere khakta mangairi adubu Bengali Hindu lising taruk Bengali Muslim lising tareka sahum punna lising tarago humdoiga sahum leiriba sigi matungda hauzik serau pukhau IT road wangkhai gi manungda mantri pukhi gi mafam singkankre miyoi taragi manungda miyoi taruk luan faunadre makoina mitokki satnabi lisat lining laurubadagi Bengali kangbuna moithem tawduna iramda masibo makoigi makhada thamnanaba thawong satharakibani thawong asi khudakta athubada lepkadabani amasum aikhoisu isagi satnabida hanjil halasi lamdam sida leiriba yelhomi kanglupunamak mamangi puwari ningsingduna punna leminaduna iramdam kanglai pakanana bohonarasi aigi wakal thadonaduna apunba sagatuna iramdam malemda saktaklasi haikhenasu pawsnasu palakli atopa pawamana imperialist Indiana Manipur amadi Westia gi ningtam lana sigi mayokta cyber war ama satharakli UNLF United National Liberation Front ki Department of Publicity ki official Facebook page pu India ki intelligence na US government ki khuthangda Facebook ta taknaduna Facebook page UNLF MPASC Facebook tagi lauthokiduna Manipur gi ningtam lana si namthanaba Indiana ayobi thakta cyber war ama satharakli haina media coordinator TS Sarai Rongbana phuyek piduna thadurakpa sirol amada phongdorakli sirol asida
UN Chartergi Article 2/4 da mayek sengna panduna leiriba leibak amana leibak amabu nampuda tinsinba yadi madu satharabadi aggression haina logani Article asimakna India ra asauba akiba mapiduna lakli wafamsi malemgi leibak singna puthoraktuna Manipur gi self determination gi wafam haudoraktanaba hotnabada India na ayaubi thakta fataba wakal loksing amadi thauna sijinaduna lakli Sirol asida English amaga samapan nifuga tareta ningtamlaba Manipurbu matamdugi Dominion of Indiana English amaga samapan nifuga mapanda international law thugaiduna nampuda lauksin kiba adudagi ngasisu Manipurgi furupsa singla United Nations apiriba human rights sing fawa matpiduna lisang sinai sahi humdrago humdoesi India gi mathakta loinam leba ama leirakli amadi leba asigi miyam gi khulaw malem gi lebak singda yaukhidana ba makhoi gi aran propaganda namsinduna thamlakli UNLF MPA gi paujel sing media amadi social media gi matengna malem gi miyam na khangba horakpa sida mi pai phawrab India na party sigi miyam na mapungfana saugat piba Facebook page UNLF MPAC थासिगी तरागा मथोइदे इंडियाना साइबर अटैक साथरखिबनी पार्टीना MPA गी राइजिंग डे पांगथोकिबा अमसुंग MPA गी लानमिसिंगना थेंगनरिबा अवा नुंगाय अमदि मालेमगी पैंडेमिक ओइरिबा कोविड-19 ना सोलबा लेबासिगी निंगतम लानमिसिंगी फोटो अमदि वीडियो सोशल मीडिया की खुथांगदा मियामना थासिगी तरादा योनखि फोटो अमसुंग वीडियो गी पाउजेलसि यामना थुना यांगना लमैगुम लेबासिगी यामलबा मियामना येंगबिखिबा अमदि निंगतम लानमिसिंगदा सौगटपिखिबा अमदि मतेंग पांगबिरखिबा मियामदु उबदा मिपाइबा पोक्लबा इंडिया लेंगकना यामना खुलै थुना पुंखरगी मनुंगदा इंडियाना फेसबुक ता तकनदुना ऑफिशियल पेज असि लाउथोखिबनि हाइदि इंडियाना मणिपुर इंडियागी कन्फ्लिक्ट असि मखोइना ngasisu इंडियागी इंटरनल क्राइसिस नि लो एंड ऑर्डर की प्रॉब्लम नि अमसुम इमुंग मनुंगी प्रॉब्लम नि हाइना मलेमगी लेबाकसिंगदा अरानबा प्रोपेगेंडा साथदुना लाना संदोक्तुना लाक्ली अदु ओइरबदी तसिंगनमक मतंगसिदा लेबाक मियामना थमजनिंगबो वाफमदी मलेमगी सखोलबा लेबाकसिंग फावबा अमना अमदा पेंडेमिक असि लंथेंगननबा मतेंग पिनबा मतमसिदा इंडियाना कोविड-19 ना नारबा निंगतम लनमिसिंग असिगी पाउजेल फावबा थिंगनबा लान ओइना संगसिलकली मसिना ताकलिबदी लेबा असिगी निंगतम लान असि कयामुक नमथनबा होटनरी हाइबसिनी मसिदा अमुक हेना इंडियाना मिपाइदिबदी निंगतम लानमिसिंग असि मलेमगी लैरिबा इंटरनेशनल कम्युनिटी की इंटरनेशनल सपोर्ट फंगरगनी हाइबसिनी मसिमक्ति पुक्सेल ख्वाइदगी पिकपा येकनबा अमना येकनबा मदा फावबा सथरोइदबा लानगी रूल ऑफ एंगेजमेंट की मयोक्तनी पार्टी असिना मलेमगी अमदी लेबा असिगी निंगतम लान असिगिदमा अचुंबो वखल मियेंग अमदी मतेंग पांगबिबा ngamba मियोइसिंगदा निंगतम लान असिबु सौगटपिनबा अपील तौजरी अमदी निंगतम लान असिबु लेप्तना सौगटपिरकलिबा लमदम असिगी मियामबो अदुकी मतिक थागतपा फोंदोक्सरी अमसुम पार्टी की पाउजेल असिबु मियामदा यहोनबिरिबा मीडिया फ्रेटर्निटीबु थागतपा फोंदोक्सरी हाइनसु मखाताना पाउसिना फोंदोरकली लोशिलकपोइना ngasi state si goiriba covid-19 update मैम थमजगे ngasi goiriba positivity rate si state si goina 5.6% laidi aduga mioi anina covid-19 na positive oiba lekhidre mioi samaga supnagi anina nauna ngasi covid-19 na positive oiba thengnaraklaga mioi lisinga maga sanipan ga supnagi taraga mangana nauna covid test tawki ngasi covid-19 na positive oirakraba mioi samaga ani esi bisnupur digi taraga manga sandil digi ama chusampur digi ahum imphal east digi कुनगनी थो इम्फाल वेस्ट दगी निफु काक्सिंग दगी मारी कांगपोकपी दगी अनि सेनापति दगी अनि टेक्नोपाल दगी अमा थौबाल दगी अहुम खोल दगी मापनी अदुगा लेखिद्रबा मियो अनि एसिना अमानि इम्फाल ईस्ट दगी नि हाइदि अदुगा अमाना सेनापति दगी नि पुना मियो अनि लेखिद्रे हाइनसु क्लेम तौरी अदुगा हौजिक ओइना दि म्याम पाउ समता आसा लुसिनजरगे अमसुम पाथोकसु गिब्र सोइखिबा लानखिबा यावरसु म्याम नागापिगनी मतम गयोबा अनौबा इ पाउसिंग सु म्याम लेप लेतना अपडेट पिजरकी हाइनसु चैनल सिगी मेके दगी थमजरी एंड थैंक यू